Tha asigi mangada lamdam asida thengnakhiba len yaoba akanba nonglei nungshit aduna SHOKHALLABA singi Tengbang Potlam amasung compensation gi Shenpham Athuba Matam Da Pinaba KANGLEIPAK Progressive Farmers Association Kapfa gi Maikei Dagi Takshillakli Kapfa gi General Secretary L Jayantana Thadorak Pacherol amana hai Khanghaudana churakhiba len yaoba akanba nonglei nungshit aduna yung kaya humdoktuna sizinaba yadana mang takhankrabani Hiram asida Manipur lengak nasu mang takraba singi relief material amadi compensation pigani haina lakthokpa leikrabani masigi damak Kapfa gi Maikei Dagi lengak bu thagatpa phongdorakli nakal amaromda asigumba mahausa gi safu na maram oiraga awaba tahanbagi thogdok thoglakpa matamda achauba thodang lawgadoriba disaster management gi miyoi sing nasu hena achauba thodang lahoningi len yaoba akanba nonglei nungshit na awaba tahan kraba nongmagi suraga hingjaba miyoi singdi Tungfam chafam khangdana leli maram asina awaba taraba singi Tengbang Potlam amadi compensation Athuba Matam da lengak na phanganbiu hainasu cherol asina makha tarakli